Malemgi mafam amada hekta landaba ngamba US ki B-21 bomber plane puthokre. Iran lan marakta Malemgi mafam amada hekta landaba ngamba US ki B-21 bomber puthorakpa ubada kari thoklagabano haina miyamna mi painakre. America gi B-21 stealth bomber plane asi lepalaitana paiduna Malemgi leipak amada hekta attack chathaba ngamba makalgi yamna matik mayai leiraba akiba phanglaba plane amane. Iran gi lan manungda ahanba oina nongthakta paina feeling tobagi mawong chathabagi photo ama social media da viral oirakhibane. Adubo bomber plane asi Iran gi lan da sizinanaba puthokpa oiramgadaba mande. Subnagi testing tobagi damak puthorakpa oiramgani haina expert singna phongdokli. China na America gi lan gi khusukhlai singda khwaidagi akiba tujungba phawba khulai asi B-21 stealth bomber plane asine. Plane asi malemgi leibak amattagi radarna track toba ngamdaba makhalgi yamna advance oiba plane amane. The war zone gi report tamagi matungina B-21 stealth bomber plane asigi masa khaktagi asangba asi phut chamaga yankhai manga romne. China na plane asi yamna kiribagi maramde makoina thamliba air defense system na B-21 track toba ngamloidawa sini hairi. Thau puba samudra gi lambi Strait of Hormuz ta mines bomb gi lang thaklamba Iran gi jahaz thugai khre haina America na claim tawrakhre. Strait of Hormuz hariba Oman amadi Iran gi marakta leiba samudra gi akhuba lambi asida malem gi thau puba jahaz saruk chama gi manungda mangade tangai phadana lambi asida phauduna chali. US ki secret agency singna phongdokpagi matungina Iran na Strait of Hormuz asida lan hek hokhibadagi mines bomb gi lang thakpagi thabak tawduna lakhibane. Samudra gi lambi ama wariba Strait of Hormuz asi Iran na thingjan khrabaso marakta jahaz kharadi adumak phauduna chanari. Adubu Iran na lambi asi mapung phana thingjannabu honarakhibane. Karigomba thau puthok pusin tawbada tangai phadana sizinariba Strait of Hormuz samudra gi lambi asi Iran na thingjan khrabade malem gi leibak kayada thau gi awaba amukka hena mayok narakani. Iran gi Islamic Revolutionary Guard Corps na leibak asigi navy ga punduna Strait of Hormuz ki samudra gi lambi singda mines bomb gi lang thakpagi thabak chathaduna lakhibane. Pawasi hek phangbaga America gi President Donald Trump na karigumba Iran na Strait of Hormuz ki samudra gi lambi asida mines bomb lang thakpagi thabak makhata na chatharaklabadi afaba oiroi haina su warning tawba leikhrabane. Naval mines asi ising manungda thamba makhalgi bomb amane. Karigumba chauba jahaz amana lambi asida lakpa matamda naval mines adu thengnarurabadi akiba phangna pokhairatuna jahaz adu manghan tahanba ngamba makhalgi matik mayai leiraba bomb amani hairi. Iran na samudra gi iron nungda lang thaktuna thamliba naval mines bomb adu Iran masamakna adum sajabane. Report asigi matungina asiguma makhalgi matik mayai leiraba naval mines bomb Iran na chaurakna punna lising ani dagi lising manga phawbagi manungda leiramba yai hairi. China gi thongjin mayada Philippines na Taiwan maya nakna India gi supersonic cruise Brahmostra missile deploy tawsilakpadagi China gi lusing basing kalak nikhre. Naval News ki report asigi matungina Philippines na Taiwan maya nakna China gi mayokta India gi supersonic cruise Brahmostra missile deploy tawsin kiba sina maram oiraga Philippines ki Marine Force ki oina strike tawbagi matik mayai amukka hengat khre. Philippines na cruise Brahmostra missile deploy tawriba si yamna mafam chaba ma oibana China na aki akhang polakhibane. India gi missile ase malem gi khwaidagi matik mayai leiba missile singi manungda mane. Missile ase yegnabagi leibak singi air defense system singna detect tawba ngamdaba paksana amangata thokhanba ngamma makhalgi missile ne. Philippines na Taiwan mayada cruise Brahmostra missile deploy tawriba si South China Sea da China na tawningbata tawduna thabak chathariba si control tawba ngamnabagi pandamda chatharakiba lalong amani hairi. Philippines ki oina asiguma khulai deploy tawkhiba sina maram oiraga South China Sea da mapung oina China gi deploy tawduna leiriba lan gi jahaz singda yamna laina target tawduna thugaiba ngamlagani.
Philippines ki defense experts sing na phongdorok pagi matungina India ki supersonic cruise Brahmastra missile ase Philippines ki mafam kaya da deploy tawduna thamlagani loinana Philippines na India dagi athuba matamda supersonic cruise Brahmastra missile ki tongan ba makal singsu laiduna deploy tawnaba honaragani haina phongdokre Supreme Court ki singthaningai oiba judgment tamada Ghaziabad tagi nupa ama right to die order phangkhre sathiba accident tamagi matung haukiba chahi 12 vegetative test amada leirakhiba masagi chahi 38 suraba nupa ama mahaki mapa mamana haijabadagi Supreme Court na ngasi life support lauthokpa yaba pikhibaga loinana hojik siragani Center da anaba dugi phibamgi matangda medical board anigi opinion sing adu Supreme Court na nainaraba matungda khaktada India da ayaba piba passive euthanasia gi matangda law ama puraknaba center da appeal tawkhe college maheroi Haris Rana lisingani tara humdoida paying guest accommodation amagi mari suba floor dagi tarakhe amasung yamna sathina sokhe mahak life support thamkhe madugi matungdagi sor honabagi damakta tracheostomy tube ama amasung pijanabagi damakta gastrojejunomis tube amaga loinana phamung amada dumak leiba takhe chahi 12 vegetative test leiraklaba masagi chahi 38 sorba nupa dugi damak Supreme Court na passive euthanasia ayaba pikhibagi pung kharagi matung Haris Rana gi apokpa Asok Rana na karamba mama mapana macha siba pamgadoribano haike Justice JB Pardewala amasung Justice KV Biswanath ki bench aduna makhoi gi order aduda haike life support lauthokpa haibado pibam marigi makhada pongadabane intervention adu medical treatment oina soidanamak qualify oigadabane amasung anaba adugi khwaidagi fagadaba wakhalda oigadabane Punjab University da mahi tamlamba matam amada chahi kungi mathot karakhiba naha oiramkhiba Haris Rana building amagi marisuba matholdagi tarakhe amasung brain injury thokhe madugi matungdagi mahak atoppasingi makha pona hinglakhe medical report na chahi 12 adugi manungda phagalakpa ukhide haina court aduna haikhe doctor gi mathau anaba layengmane adubo madugi anaba aduna phagalakpagi asa leiraktraba matamdadi duty adu makha tana leitre medical treatment adu withdraw tawba yanaba AIIMS na anaba adu palliative care da admission tawgadabani haina court na haikhe aduga life support dauthokpa dusu dignity ngak na chathagadaba akhannaba thorang amaga loinana chathagadabani haina Supreme Court ke order aduna haikhe akhannaba phibam singda passive euthanasia ase lisingani ga 13 da Aruna Sanbauka Union of India ga thengnakiba case ki judgment ta India da legalize tawkhe Sanbauk Kobi nurse ama mahaku paralyze uhenkiba amasung sathiba brain damage thohankiba sexual assault amagi matung chahi nifu hena vegetative test amada leirakhe mahakpu layenglibo hospital adugi staff na makoina mahakpu hingduna lehanba pami haikiba matung Sanbaung gi damak passive euthanasia gi wakat court thangatke mahak 15 da pneumonia dagi sikhe